अहमदा मितई लोल मितई में पुनुंग सिजब खुदिमा गांखम परमेश्वरना इकाई खुमनब उचरी चैनल असिगी ममिंग मणिपुर लैंग्वेजेस फीचर्स हाने कौजे ngasi नैनगदब असि मितई लोलगी वाही थंगनाव हाइबदी मितई लोलगी वाही मथंग मनाव इंग्लिश दा हारगा मितई लोल डिक्शनरी सिगी मतंगदा पेज 63 दा नैनजगदबन अद आई मथंग हाजरके पेज 63 Part 1 2 to 7 suba wahida kabomba mitai ningthau mingta noun mitai kumsing lising mariga satru kunmangadagi lising mariga satru nifu humdoi mitai laibak kangai pakta ningthau oirami nongda lairel pakhangbadagi masing hiraga nifuni thoi suba ningthauni mapagi maming lam kyamba koi mitai ningthau kabomba reigned as king of mitai laiba kanglaipa from 4625 to 4643 or mitai kumsing or 1524 dagi 1542 of Chris year CY or AD. Kabomba's father is Lam Kyamba. Makata po oina mathangi page da hajarake page 63 part 2 Kabomba is 42nd king of Mitai Laibak counting from Nongda Lairel Pakhangba 3134 Mitai Kumsing Mathangda 2 to 8 suba wahida mohana hajarake kaswam mita noun mitai singi yumnak sagai amagi mamingni kwaswamgi yek salai aduna angomni yek salai masuna napu masuni kasam is a yumnak sagai of mitais yek salai of kaswam is angom the color of the yek salai of kaswam is yellow matang asida ngasigi oinadi mitelolgi wahai thangnau sanduk serba loijare channel asigi mami Manipur languages features haine kauje channel asu ahan ba yang orgadi channel si like tobi amsung subscribe tobi amsung comment kaya awara pa kaya haibiru mitelolgi dictionary asi mathang mamang da kaya ma sanduk chakre mathung dasu mathang sanduk charkhigani matang asida hajining badi lol me ki matang dasu grammar ki matang da lonsat pathau ki matang dasu mathang sanduk charakani adubu matang asidadi mite lolgi wahai thona oyo maramna lol me ki matang dadi han mamang da sanduk ki maramna sanduk chararoi yari mukai awarapa haibirau comment kya thambirau mite lol mite me kunung sibu khudi mangang compromise na ikai khumna usari mathangi upload to matamda aikoi puna amuk una minasi